Russia amasung Ukraine gi lanfam asi fawba loidringegi tanja asida Asia da amu anawba lanfam ama thokpa yabagi maongda leirakle. Turkey gi maikaidagi Iraq amasung Syria da invade tawgani haina fongdokli. Mayapum namakpu anawba video update amada amukka hanna taramnok siri. Ngasidi hauzik West Asia gi oiba mafam asida nauna lakliba tension asigi matangda amuk yingminasi. Handaki tha asigi ikukudringegi matam asida Istanbul da miyoy yamna chatnaba lambi amakhakta bomb pokaiki. Thaudok aduda Turkey gi miyoy taruk siki amasung miyoy taranitoy henbana asok apan nangki. Airiba thaudok asi Turkey gi maikaidagi Kurdistan Workers Party PKK na pangthokpani haiduna claim tawri. Masina maram oiduna terrorist lanthengnanabagi damakta Turkey gi President Erdogan gi maikaidagi nongthaktagi airstrike chathaba khakta nattana Laimai sattuna Northern Syria da invade tawba yai haiba wafam phongdorakre. Hauzik leiriba issue asigi matangda khangnabagi damakta Kurd hairiba kanglup amasung makoigi leiriba hauziki issue asigi matangda amu yengbinasi. Kurd natragana Kurdish people sing asi West Asia gi oiba Iran, Iraq, Syria, Turkey, Armenia mafam asigi saruk sing asida pakna sandoktuna taba minority oiba Purup amakhakni. Ottoman Empire na pagsanna sandoktuna leiramniba mafam asida ahanba lanja World War I maithiraba matung Ottoman Empire na konsinduna leiramniba jagasing asi anauba country oina Turkey, Iran, Iraq masina singba kaya asi nauna form tawrakpa matam maduda Kurd ki kanglup asigi miyoy asinasu makhoigi oiba tonganba country ama form tawnabagidamakta yamna kanna hotnaki. Adubu country sing asi lauthorakpa matamda hairiba kanglup asigi tonganba country amadi lauthorakpada yaurakhide. Masigi matungdagi hauzik fawbada hairiba miyoysing asina makhoigi oiba tonganba country ama demand tawduna country ama semnabagidamakta lepa leitana hotnaduna laklibani. Kurd ki miyoysing asina makoina khundaduna leiriba amasung makhoigi country ama oina demand tawriba jaga asina Turkey ki saru khara Syria, Iraq, Iran, Armenia fawbagi saru kaya ama yauri. Mafam sing asida hauzik fawba Kurd kanglu asina makogi tonganba country ama fangnabagi damakta makhal makha kayagi ihausing hauri. Turkey khakta natana Syria, Iraq, Iran hairiba country khudingma asina Kurdish ki miyoy kangbu asina mapangal kankhattuna makoigi country ama demand tawriba asi kankhalaktanabagi damakta yamna kanna namthanabagi damakta Maikei khudingmaktagi hairiba kangbu asida attack tawba leptri. Ikui matam asida Iran gi maikaidagi Iraq ki northern thangba sarukta leiba Kurdish ki miyoysing asigi leifamsingda airstrike chathabagi paw adom sutabiramlagani. Turkey hairiba country asidi attack chathaba khakta nattana Turkey gi oiba country asida Kurdish ki oiba culture language masi khudingma asi ban tawduna thamlibani. Turkey gi maikaidagi northern thangba Syria gi hairiba miyoy kanglab asina khundariba mafam asida mamangdasu invade tawkre airstrike amasu makhal makha kayagi attacksing lepa leitana adumak chathakre. Hairiba Kurdish miyoy kanglab asina su Turkey da missile attack na singba makhal makha kayagi attack hausi phawba chathaduna lakribani. Masigi makha tabani handak chathakiba bombing attack adugi matungda Turkey gi maikaidagi laimai oina invade tawrukpa yai haiduna phongdokliba asi hairiba wafam asigi chance asi yamna wangi haiduna expert kaya amna dumak phongdoknari. Karigumba Turkey gi maikaidagi hairiba khongthang asi lokhalakpa taragadi hauzik Syria gi oiba mafamsing asida US ki leiriba influence asida yamna chawba akaiba ama lakpa yabagi maram leiri maram maduna US ki maikaidagi Turkey na tawgadoriba khongthang adubu tawdanabagi damakta yamna kanna phongdokli. Russia gi maikaidagi su Karigumba Turkey na invade tawrukpa taragadi yamna chawba mangjaba ama lakani maram aduna tawdanabagi damakta phongdorakli. Hauzi asi Russia amasung Ukraine gi landform asina maram oiduna malem pumba asida aduki matik awaba saitheng ama piribani asumna tawringagi matam asida khwaidagi yamna thau puthokpa oiriba mafamsing asida amuk landform sing thorakpa taragadi aduki matik yamna tamthiba fibam amada lakpa yai.